Union Home Affairs Minister Amit Shah ngasi haingangi marging statue complex sangakre hairiba complex asida feet chamaga kungani thoi wangba sagol kangjai sanari amagi mitam khilli marging statue complex sangakraba matungda Churchandpur Medical College sangaki Churchandpur Medical College sangaraba matungda Moirangda leiba Indian National Army INA Headquarters Complex ta saba Subhash Chandra Bose ki mitamda Union Home Minister Amit Shah, Chief Minister Nongthoma Biren, Moirang Kendra ki MLA Thongam Santi, Minister Susindro Nachingba Maruiba Miyoy Kayana, Laishukat Tunay Kai Khumnaba Utkhi. Union Home Affairs Minister Amit Shah Numinini ki Khongchet Tangarang Manipur da Yorakhibani. Mahakna Imphal International Airport ta thunglabaga Chief Minister Nongthoma Biren na taramna okhi. Numinini ki Khongchet asida mahakna lupa koti lising ama chahum tarama thoirom ki oigadaba chawkhat thaurangi project kunga mathoi ki urep uyung tamgani. Mahakna pangthok lamgadaba thorom singgi manungda ngasi Bisnupur district ta miyam gi mifam da saruk yaduna wangangani. Manipur Press Club ki Niputare Chuba Mapok Kumon Thorom ngasi All Manipur Working Journalists Union Amjuna Sinduna Pangthokdi Thorom Masida Babina Group of Company ki Chairman Amadi Managing Director Oriba Dr. Thangjam Dabalina Chief Guest All Manipur Working Journalists Union ki President Wangkhemcha Chamjaina Thorom ki President Loinana Editors Guild Manipur ki President Khogendra Khomdram Amadi Bhartiya Infra Projects ki Managing Director Ningombam Ibo Chobana Guest of Honor Oina Saruk Yaki Mayamgi Oiba Changlen Amaga Loinana Mapok Kumon Thorom Asigi Saruk Ama Oina Ngasi Numidang Wairam Pung 5 dagi Isai Nomai Thoromsu Laigani Hairi Marging Statue Complex sangakraba matungda Churchandpur Medical College Union Home Minister Amit Shah na sangakre Churchandpur Medical College sangaba loiraba matungda feet chamaga homfumanga wangba India ki machu hom gi firal Moirangi Indian National Army INA Headquarter Complex ta paihangani masigi matung tarakpada Moirangi Chingkhai Lampak ta chawkhat thaurangi project kayagi urip yung tamgani Moirangda Amit Shah bu taramna Ogranaba sem saduna laikre miyam gi mifam pangthokpamda MLA Minister amadi makok thongba official kaya thunglakre Union Home Affairs Minister Amit Shah ngasi Marging Statue Complex sangakre hariba complex asida feet chamaga kungani thoi wangba sangol kangjai sanaroi amagi mitam khilli Union Home Affairs Minister Amit Shah numinini ki khongchet tangarang Manipur da thunglakibani Mahakna Imphal International Airport ta thunglabaga Chief Minister Nongthoma Biren na taramna okhi numinini ki khongchet asida mahakna koti lising amaga chahum tarama thoirom ki oigadaba chawkhat thorang gi project kunga mathoi gi urep yung tamlamgadori mahakna pangthok lamgadaba thabak singgi manungda Bisnupur district ki miyam gi mifam da saruk yaduna wangangani Minister na Bisnupur district ki Moirangda miyam gi oiba mifam da wangangani amadi fit chamaga homfumanga wangba India ki machu hum gi firal Indian National Army INA Headquarter Complex ta paihangani Home Minister na Manipur Olympian Park su sangagani masigi mathakta Indo-Myanmar ngamkhaida police outpost kuthraga mari yauna chawkhat thaurangi urep uyung tamgani Prime Minister Narendra Modi ngasi New Delhi da pangthokadoriba Chief Secretary Singh gi oiba mifam da saruk yagadori numi humni chupna chathagadaba Chief Secretary Singh gi oiba mifam asi ngarang dagi pangthokpa hokibani conference asi state singa khusam naduna athuba matamda senmit lon chakhat hananaba pandam thamduna pangthokpani tongan ba central government gi official chief secretaries amadi state amadi union territories ki senior official amadi expert kaya yauna miyoi chani rom henmana saruk yari masina Viksit Bharat Phanganbada Fida ama Thabaga loinana Thabak Phanganba amadi chawkhathanbagi lambi amasu oigani masina center amadi state anigi marakta lairiba marisu fagathanaba pambai amasu oigani conference manung aduda hiram taruk ta khanagani makoidi trust on MSMEs infrastructure and investment minimizing compliance women's empowerment health and nutrition amasung skill development ni Conference ase ki hiram sing asi haukiba tha ahum asida meeting chamaga yankai physical amadi virtual oina nodal ministries niti ayog state sing union territory sing amadi domain expert sing marakta kupna khanaduna lepkhibani asigumlaba chief secretary sing ki conference asi ahanba oina mamang chehi ki june thada dharmasala da pangthokhibani Haukiba pung kunmari da India da nauna miyoi
चनीगा कुंतरुक कोविड पॉजिटिव ओइरे लैना असिना मरम ओइरगा लैखिदबा मीगी मसिंगना अनीनी फगलकपी चांग चादा मरिफु तरा निपान दशमिक मरिफु ओइरी अपुनबा कन्फर्म केसना कोटी मरी लाख निफु तरुक लिसिंग हुंफु तरा मापन चौंगा निफु तरेत यौखरे एक्टिव केसना लिसिंग अनीगा चौंगागा सुमना अहुम द हंथरकले लैना असिना मरम ओइरगा लैखिदबा मीगी मसिंग लाख मंगा लिसिंग कुंथ्रा चात्रेत तरा मरीनी लैना असिदगी नाबा फदुना डिस्चार्ज तौखिबा मीगी मसिंगना कोटी मरी लाख निफु माथोय लिसिंग निफु तरुक चहुम कुंथ्रानी लैना असिदगी ngakthoknaba vaccine kapthokhiba punba migi masingna koti chaniga kun henkhre malemgi oina covid laichatna khwaidagi henna sohallaba lebaksingi manungda USA na ahanba India na ni subada amadi France na ahum subada leiri awang nongpok state ki oina Assam na ahanba Mizoram na ni suba amadi Manipur na ahum subada leiri